Lining amagi mingda Prime Minister Narendra Modi na luchingba BJP laingak na laibagas ki mahiroi kunaida khud thaba haurakle haina MPCC ki President MLK Mega Chandra maral sikhrei amasung laibagas ki khwaida ki motpa turel mapal ki manung challiba nambul turel gi sing motpa ki chang hantharaktuna sezinaba yaba ising oire haina Central Pollution Control Board na lauthokhrei Mayam Bukurum Jari Adom Nengbiriba se Impact News ni ay GOURI HAOBAM na hauzik pungja si fawbugi maru oiba pausing miyam da pizari. National Students Union of India NSUI Manipur State Unit ki mangarak suba mapokumon thauram pangtokhrei. Lining amagi mingda Prime Minister Narendra Modi na luchingba BJP lainga kasina laibag asigi mahiroi kunaida khud thaba haurakle haina Manipur Pradesh Congress Committee MPCC ki President MLK Mega Chandra maral sikhrei. BT Rota laiba Congress Bhavan da pangthokhiba kumon thauram aduda MPCC ki President K Mega Chandra na NSUI gi firal chingkhatuna palan haudokhe. Loinana thauram aduda saruk yakhiba MPCC amadi NSUI gi Thaumi singna mahiroi lubasibu lingkhat lamba laibaga sigi ihan hanba nupi Prime Minister Oirambi laikhidrabi Congress luchingbi Indira Gandhi gi ayek pamitamda hailai katuna ikai khumna butkhe Thauramadu MPCC gi President K Mega Chandra na mahiroi lubasina laibaga sigi issue kayada mayok yaduna miyam gi maru oina mahiroi khunai gi yaifa thaurangda achauba thaudang lauduna lakle Mahakna makha taraduna BJP laingak lakpadagi NCERT gi class 10 gi syllabus tagi laibag asigi puwari da mayeklana lairaba Mughal Emperor gi topic yauna democracy amadi diversity gi topic sing lauthokpada yaure democracy chatpa laibag amada lining gi khenaba thamduna BJP na chatharakliba thawong asigi mayokta laibag asigi mahiroi kayana khongjang changsinba haurakle haike Lining kaya laiba furup kaya na kundaba laiba kasibo sagat na bahon na bada freedom fighters sing na laukhiba thaudang sing tungoy naram laga ngasidi nung si chana na lairamba laiba kasi thugay gadaw rehaike mahiroi shingi syllabus tagi maru oiba topic kaya lauthorok pa sige mayokta NSU ay na akan ba khongjang changsinaba semsaba haure hay na mahak na fongdokhe BJP gi laingak sina Narendra Modi gi luching balaibak sina ngasidi satra gi khunai da khutharakwa class 10 11 class 12 ta Mughal Empire gi history dagi magi NCERT gi syllabus dagi masi delete tawri basida Mughal Empire gi yaure India gi history dagi lokthokpa democracy haiba chapter si lokthokpa yaure India gi madam maru oiba diversity haiba sisu NCERT gi syllabus dagi lokthokpa de yaure amatani haiba gi pandamda wakhalonda ngasi India si sagalaga leiribase India thugai dore dharma gi mingda larik tambagi satra satri singna tambagi syllabus dagi tongan ba important oiba sub topics me am lokthorakpa masina achauba challenges sama India gi unity and diversity India ki democracy da challenges mayam am lakpasi ekoi mangta thengnari haujik NSY na su achauba thodang masigi launanaba khoi section thorang lawba hokre Nambul turel gi sing mod pagi chang asi biochemical oxygen demand da liter amada milligram ahum gi makhada hantharakpana ising asi seasonaba yaba ising oire haina Central Pollution Control Board na lauthokre hairi Wafamasi ngasi Directorate of Environment na Nambul Turel Sengbagi Thabum mama chathagadaba campaign haudokpagi thauramga mari leinana Environment Department gi Deputy Director T Brajakumar na phongdokhibane Khwairamban Bajar Samung Makhong mapagi Nambul Turel mapada haudokhiba sengdokpagi thabak aduda BJP Manipur Pradesh ki Thaumi Singh amadi Manipur Police ki team gayasu sarugyakhe Thauram aduda T Brajakumar na makhata na phongdorakpada Central Pollution Control Board na haukiba chahi kharagi mamangda India gi oina khwaidagi modpa turel mapal khangatpada Nambul Turel su yaukhibane Matamaduda Nambul Turel gi ising modpagi chang asi biochemical oxygen demand da ising liter amada milligram kungamari dagi kungamanga fawbu leirambani Adubu Turel asi kannaba Chief Minister N Biren gi luching makhada Nambul River Rejuvenation Project paikhatuna Turel asigi nakal oyetta leiriba Tariba miyam gi matenga loinana turel asi kannaba chahi khara asida hotnarakpa adugi mahina ngasi motpagi chang asi hantharaktuna ising asi sizinaba yabagi changda lakhibane
Nambul River Rejuvenation Project asigi makhada turel da hana taramba drain sing turel asida tahandana pipe ki khuthang da puraga maibam laikai da leiriba water treatment plant da amot pa ising sengdokpa gi thabak haurai hairiba treatment tawraba ising asina lau singu tawbada sizinaba hauragane maram aduna miyam na turel asida mapang oiba fata hauti langthokpa gi hainabi thadoktuna turel asi mapung fana kannaba honaminasi haina apil tawrakle हाँ प्रोजेक्शन लाइन का तुरें से अमूल की चांग से बायोकेमिकल ऑक्सीजन डिमांड नाम खले कोई बीओडी है ना मजे 20 की मथक 24 25 में लेरमे है मागी मिलीग्राम पर लीटर से अदी हजिक से अहम की मखा कुमथर मासे हाँ प्रायोरिटी 2 लेरमद प्रायोरिटी 4 कुमथर अखोई फब स्किंग सिनब मोना सेंट्रल पुलिस गवर्नमेंट डिक्लेयर तौर हंदक इनों नमो अदुदी मैम की एफर्ट मैम की मतंगना अमोट से कंट्रोल तौर फजना अखोई कई है फब हेंगल है येलो मांग लेबिर प्रजा यारगदी तुरें मपून पान लेबिरगा सेंबिरगा नाकन नाकन गार्डन सेमीरप कसापादु कसाम थोंग सेम गार्डन सुमायना मसांग से गार्डन सेमग्रगा तुरें अमोट लाक्तर तुरें अमुना हाँ की लेरब चाही कुन कुठाई मांग लेरब मौद सिनब यागने मणिपुर की मिनिस्टर श्री नौथोम बीरेन की मियेंग मखादा तौजरीब थबकसिंगसे लेबाकसिगिनी मियामसिगिनी अदुना अखोई नंबुल रिवर से नंबुल तुरेन से नानहनबदा अखोई मियाम पार्टी से खक्तना लेंगाक से खक्तना ओइबंगा मोय अदुना मियाम हुबना मसिदा अखोई मतेंग पांगसनबिरे हरगा नागा तुरेन नंबुल तुरेन इम्फाल मयाइमक्तदा सेलिबा तुरेन अनिसे लुनाना थमनबो होनबदा मयामगी सोजोक पिनबियु Social work ki lamda Manipur ki ahanba Padma Shri Award fanglakhraba Hanagi Union Minister Thaunauzam Chawbang asi Imphal da yaurokpada masing yamlaba miyamna taramna okhrei BJP Nambol Mandal yauna tongan ba maike kayadagi lakpa miyamna mahakpu Imphal gi Bir Tikendrajit International Airport ta taramna okhe Padma Shri T.H. Chawbana paumi singda hai mahakna chahi kaya hotnarakpa amadi miyamgi damak thabak kaya tawrakpa adugi mahi oina mana asi fangbane Nambol Assembly Constituency dagi thangna na kayara khanna mikhal da mai paklaklaba matung state asigi tongan bahiram da chawkhat thaurang kaya paikhatlamkhe sana khonaba art and culture yauna hiram kaya da tauramba thabak sing amadi chahi kaya miyam gidamak hotna jarakpa adugi mahini haike Paumi Singh Nahang Bawahangi Paukum Piraduna Padma Shri T.H. Chawbana electoral politics tagi potharagane amukhanna electoral politics ta khong thangjilaroi party ki president ki form purambatana tana politics ki lamdasu thabak kaya tauram ki haike Panbe abadi Padma Shri T.H. Chawba Nambol Assembly Constituency dagi kayara khanna mikhal da mai paglakhraba veteran politician amane mahak state asagi deputy chief minister yauna union minister fauba oiram laba miyoine Hard work and humble. Hairibani sida loina mo yaure lairaba singi yai phanaba mohoi da mukta khanba maduni miyoiba khoina tawgadaba thabak se aige punchida maman yam laba chigumaba Padma Shri haibasi phangbasi bharat naring kha tamak padaina hojik khawada Manipur da mata yaugidreba social work da amata pidri laigidraba mulayam singh magi machanu pala laktana asungba Padma Shri gi award asi lore Matang swaishida break amalogzage break ki matungda India da hokiba pungkun marida COVID keno bo positive case lising manga ka chahung gi mathakta han kalaktuna active case lising kun tragani to gi mathakta yaurokpa gi pawmadi Manipur ma somalem gi tongan be I paw sing pudun lakjage impact news po mideng taduna laibiyo Siku Academy coaching की admission होजरे CUET PG MUET subject physics and chemistry class 9 and 10 BOSHEM subject English MIL science maths and social science class 11 and 12 COSEM CBSE subject physics chemistry and biology hena kupumaro gidama contact to view Siku Academy near Sanga Express office Didim Road Thokdaba Bokleka Imphal Admission open Alpha BCI Memorial Academy Thangiban Hizam Dewa Laikai Delaiba Academy Sigi Class 1 Dagi 11 Arts Amadi Science ki admission hojare Academy Sigi silent features singdi Matik Charaba classroom Ningthina train Tauraba Amadi experience Lairaba Oza Sina Takpi Tabiri Classroom Kudimak CCTV camera smart class Oibugaloina Wi-Fi internet computer classroom Oiri Maming Lairaba Oza Singi Makhada vocal tabla violin guitar na Chingbagi co-curricular activity sing yaw Imphal gi root Kudimakta
service की facility लेबग लोइनना नुपा मते नुपी मचा सिंगी तोंगान बा boarding की facility सु लेरी अकुपा मरोल की दमा 8787406340 दा contact तोबियो Hotel Ambrosia, situated near Delhi Airport at Mahipalpur, provides room at affordable prices, 24-hour Wi-Fi service, pick and drop service, restaurant service for Northeast and North Indian foods. One of a renowned Manipuri cuisine restaurant is giving breakfast and a meal as complimentary. Please visit Hotel Ambrosia, Mahipalpur, Delhi. Contact number 9643504772. Presto Personalized Wonders, Imphal da nauna hangdok jare, Hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Thong, Imphal. Contact number 0385-244-9025 natraga 98621-00456. mayam amuka hanna taram nokchari bulletin asigi makhata ba pau miyam da pizari India da haukiba pung kunmari da covid ke anoba positive case lising ga chahung gi mathak ta hankalakhe COVID jagi miyoi lising ahunga chartwet ka kunga taruk fagalaktuna discharge tauke Hauzik laibak asida COVID ki active case lising kun tragani thoi gi mathak ta lairi recovery rate na chada mari futarani 5.8 taret mari oike haukiba pung kunmari da COVID vaccine chartu ki mathak ta kap thoke Hauzik fawbada laibak asida COVID ki vaccine dose crore chani kun lakh humfuga taruk ki mathak ta kap thokrai Lions Club of Imphal Valley, Lions Club International District 322D amadi Imphal Municipal Corporation apuna khutsamnaraga IMC gi sanitary workers singi diabetes detection amadi health checkup program ama ngasi pangthokrai Kangla pata laiba Imphal Municipal Corporation Complex pangthokhiba health camp aduga mari laidana IMC gi chairperson K Chandrakumar hai sanitary worker haiba asidi amodakai amadi miyam na seasonable loiraba potlam sing sengdokpa miyoishing asi masama ufa na ana ek yaudana laiba ama changi haike koi sanitary workers sing na tori bathabak si mayam na sinaba loirga langthorok pa amot akai mayam ama dagi treni kari gi adu mayam du ngak laitana paidana ngak ta singdana khotana numit khudingi deligi ayuk ta mung numidang waram nu asigi thabak mayam ni tori ni na aikoi hakchang phana leitabe adi maramdi hakchang pha vibe si lanni adun hakchang phatraga de khoi ngasi tori ba service mayam ning chi ngam oidaba adu matam jana su aikoi na ngasai gi sanitary worker la leidi ba chilinaw mayam si family gi natraga financially pichanung sa yam na paida ba khotu maram oidna matam jana aikoi na su ngasai gi hospital da or private hospital chatlakana layingnabagi tanjasu lobungam daba Lions Club ki mekai degi Imphal Municipal Corporation gi leidiba sanitary worker mayam singsi health camp mam tausi harku matamda ai thamoidi yamna nungai jai Imphal Municipal Corporation da akoi gi mayam na wabiriba lobiriba thodang se masi akoi na su khanjai nakoi punamak hakchang si na de yektana adi fit oina lerakanda amuka na purposefully akoi service akoi society da piba sing amga dori bani na logjage akoi na Lions ki tarp tagi akoi angam bakara tawjabani akoi mathang da su henna regular intervals da akoi signature project haina haidi hanjan na tawuse ngasi diabetes detection camp se akoi handak sahi gi anirak subani mathang lakpa da su akoi na kari tawbu yawe do akoi commissioner sahab mayor sahab khanna jaraga akoi angamba akoi dum tawnaba dum tawjarake Kumbi Municipal Council Ward number 9 gi manung chana laiba area da miyam na ising fangdabagi awaba mayok na badagi ward asida laiba miyam gi amasung lanai pukri singda ward asigi caretaker councilor wahengbam Bobichan Luang na lem na ising thadakrai ward asida laiba punba laikai taret ki punna pukri kunga taret ising thadabagi thabagasi haukiba March kunga manga da chatharaktuna ngasi mapungfana loishin khibane Pukri Singda Thadariba Ising asi Kumbi Kuga Turel dagi pam season aduna Jinkhatlaga Pukri Singda Thadabani haiki Aroi bada bulletin asigi headlines amuk hanna miyam da thamjari
Lining amagi mingda Prime Minister Narendra Modi na luchingba BJP laingak na laibagas ki mahiroi kunaida khut thaba haurakle haina MPC sigi President MLA ke Megachandra na marasi krei amasung laibagas ki khwaidagi motpa turel mapal gi banam challiba nambul turel gi sing motpa ki chang hantharaktuna sizinaba yaba ising oira haina Central Pollution Control Board na launthokhrei Matang swai shida bulletin asiloishin jare Manipur amasong malem gi tongan ba mafam sing da thokliba I pau sing gi damak Impact News po meeting taduna laibiyo Kumon firoi yei thokjare haugiba chahida laikhidraba aikhoi